ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯏꯃ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯑꯃꯗ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯨꯅ ꯇꯧꯕꯅ ꯂꯦꯝꯕꯤ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯅꯤꯡꯕꯗ ꯇꯧ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯅꯣꯡꯃꯗ ꯊꯤꯡꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤ ꯁꯅꯥꯌꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ꯫ ꯁꯅꯥꯌꯥꯏꯒꯤ ꯏꯃꯨꯡꯁꯨ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤꯁꯨ ꯃꯌꯦꯡ ꯇꯥꯗꯦ꯫ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯁꯅꯥꯌꯥꯏꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝꯅ ꯈꯥꯏꯕꯤ ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯦꯝꯇꯣꯟꯅ "ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯃꯤꯠ ꯇꯥꯗꯧꯔꯕ ꯑꯁꯤ ꯐꯥꯎꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯤꯌꯥꯟꯈꯣꯛꯁꯤꯗ ꯐꯧꯔꯤꯕ ꯃꯐꯤ ꯐꯅꯦꯛꯁꯤꯐꯥꯎ ꯂꯧꯁꯤꯟꯗꯦꯅꯦ꯫ ꯑꯁꯤꯗ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯇꯥꯗꯦꯕ꯫ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ." ꯃꯦꯝꯇꯣꯟ ꯃꯈꯣꯟ ꯈꯔ ꯀꯟꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧꯕꯨ ꯇꯥꯅꯕ ꯀꯧꯏ꯫ "ꯃꯧ! ꯃꯧ! ꯅꯪ ꯇꯥꯕ꯭ꯔꯥ? ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ." ꯂꯦꯝꯕꯤꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯌꯨꯛꯇꯒꯤ ꯐꯧꯔꯤꯕ ꯅꯐꯤ ꯐꯅꯦꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯒꯦꯕ ꯅꯪ? ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯏꯃꯨꯡ ꯐꯥꯎ ꯆꯪꯗ꯭ꯔꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ꯫ ꯀꯣꯛ ꯂꯧꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ꯫ ꯉꯥꯡꯅꯗꯅꯕ ꯂꯧꯁꯤꯜꯂꯣꯗꯅ ꯑꯗꯨꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯉꯥꯡꯅꯍꯜꯂꯤ꯫ ꯏꯃꯥꯁꯨ ꯉꯥꯡꯅꯅꯤꯡꯗ꯭ꯔꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯣꯏ ꯁꯔꯨꯛꯅꯦ ꯀꯣꯛ ꯂꯧꯁꯤꯟꯕꯗꯤ ꯀꯌꯥꯝ ꯀꯥꯏ? ꯅꯪꯅ ꯁꯦꯠꯄ ꯅꯐꯤ ꯐꯅꯦꯛꯄꯨ ꯑꯩꯅ ꯁꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯧꯁꯤꯟꯒꯗ꯭ꯔꯣ? ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯅ ꯀꯌꯥꯝ ꯇꯣꯏꯅ ꯂꯧꯁꯤꯟꯗꯅ? ꯍꯥꯏ ꯃꯧꯆꯤꯟꯒꯟꯕꯤ, ꯅꯆꯤꯟꯗꯨ ꯊꯥꯔꯗꯤ ꯍꯧꯔꯅꯤꯅꯦꯍꯦ꯫ ꯑꯩꯁꯤꯕꯨ ꯃꯧꯆꯤꯟꯒꯟꯕꯤ ꯀꯥꯏꯅ? ꯍꯣ ꯑꯩꯅ ꯃꯧꯆꯤꯟꯒꯟꯕꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯃꯅꯦꯝ ꯆꯤꯟꯒꯟꯕꯤ ꯇꯥꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯁꯤꯕꯨ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯈꯜꯂꯤꯔ ꯈꯪꯗꯦꯃꯤ꯫ ꯏꯕꯦꯝꯃ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ꯫ ꯑꯩꯗ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯝꯇꯣꯟ ꯇꯨꯃꯤꯟ ꯏꯃꯨꯡ ꯆꯪꯈ꯭ꯔꯒꯦ ꯈꯟꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯛꯏ꯫ "ꯅꯠꯇꯦ, ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗ꯭ꯔꯤꯅꯣꯕ? ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏꯔꯝ ꯁꯤꯠꯂꯤ ꯁꯦꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯃꯩꯔꯥ ꯀꯠꯀꯅꯤ ꯍꯥꯏꯁꯨ ꯈꯪꯗꯦꯅꯦ꯫ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯃꯨꯡꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤꯗ?" "ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯅꯤ, ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯊꯣꯡꯕꯤꯒꯦ꯫ ꯂꯝꯁꯤꯠ ꯋꯥꯏꯁꯤꯠꯀꯤ ꯃꯔꯝꯁꯤꯃ ꯑꯩꯗ ꯍꯥꯏꯕꯤꯔꯛꯂꯅꯨ, ꯑꯗꯨꯒ ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯃꯩꯔꯥ ꯊꯥꯟꯕꯒꯤ ꯋꯥꯐꯝꯗꯨꯃꯒ ꯑꯩꯗ ꯍꯥꯏꯕꯤꯔꯛꯂꯅු꯫ ꯂꯥꯏꯅꯤꯡꯕꯤ ꯏꯃꯥꯅ ꯁꯨꯝ ꯇꯧꯕꯤꯔꯣ." "ꯏꯕꯦꯝꯃ ꯅꯪꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ, ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯩ ꯇꯧꯅꯤ ꯍꯥꯏꯕ ꯅꯃꯥ ꯅꯄꯥꯅꯒ ꯑꯃꯠꯇ ꯇꯝꯕꯤ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ? ꯍꯦꯔꯥ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯅꯒꯨꯝꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯅꯪ ꯑꯩꯗ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦꯕ? ꯅꯌꯨꯝ ꯄꯥꯟꯅꯤꯅ ꯂꯥꯛꯂꯒ ꯌꯨꯝꯕꯥꯂꯣꯟꯗꯤ ꯈꯪꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤꯅꯤ ꯏꯕꯦꯝꯃ꯫ ꯑꯃꯥꯡ ꯁꯪꯁꯪꯂꯨꯔꯒ ꯅꯁꯥ ꯅꯋꯨꯁꯨ ꯁꯦꯡꯗꯣꯛꯇ ꯍꯦꯛꯇ ꯏꯃꯨꯡ ꯆꯪꯉꯤ꯫ ꯆꯥꯕ ꯊꯛꯄꯗꯁꯨ ꯃꯉꯥꯏ, ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯗꯨꯒꯤ ꯂꯥꯛꯅꯩ꯫ ꯏꯃꯨꯡꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯠꯀꯅꯨ, ꯂꯝ ꯁꯤꯠꯄꯗ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯍꯥꯏꯒꯅꯨ, ꯏꯃꯨꯡꯗꯨ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯅꯣꯏꯅ ꯌꯨꯝꯁꯤꯕꯨ ꯄꯥꯜꯍꯧꯗꯧꯔꯤꯁꯦ ꯀꯔꯝ ꯄꯥꯜꯍꯧꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯀꯣ ꯑꯩ꯫ ꯏꯃꯥꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ, ꯉꯝꯅ ꯉꯝꯅꯕ ꯁꯨꯝ ꯂꯩꯍꯧꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥꯁꯣ? ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ, ꯃꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩ, ꯌꯥꯏꯒ ꯌꯥꯗꯦꯒ ꯐꯩꯒ ꯐꯠꯇꯦꯕ, ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦ꯫ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯁꯨ ꯁꯥꯎꯔꯪꯅꯅ ꯃꯐꯤꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯦꯝꯇꯣꯟ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯤ꯫ ꯁꯅꯥꯌꯥꯏ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ꯫ "ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯑꯩ ꯍꯜꯂꯛꯂꯦ." ꯂꯦꯝꯕꯤ ꯁꯅꯥꯌꯥꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯩ ꯇꯥꯍꯟꯕꯤꯔꯛꯂꯦꯗꯅ, ꯀꯗꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯩꯔꯛꯂꯕ꯭ꯔꯣ? ꯑꯁꯤꯗ ꯄꯤꯕꯤꯔꯛꯂꯣ, ꯑꯩ ꯊꯣꯡꯗꯨꯒꯤꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯉꯥꯏ ꯂꯩꯔꯕꯅꯤ." "ꯂꯩꯔꯛꯂꯕꯅꯤ, ꯑꯗꯣ ꯏꯃꯨꯡꯗ ꯊꯣꯡꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯥꯟꯅꯒꯨꯝꯅ ꯁꯪꯒꯣꯏꯗ ꯊꯣꯡꯂꯨꯁꯣ." "ꯀꯥꯏꯗꯒꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯃꯄꯥꯟꯗ ꯀꯃꯥꯏ ꯊꯣꯡꯗꯣꯏꯅꯣ? ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ, ꯁꯥ ꯌꯦꯟ ꯏꯃꯥ ꯆꯥꯗꯦ, ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ." "ꯑꯗꯣ ꯃꯥꯗ ꯆꯥꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯈꯥꯕꯩ ꯆꯦꯒ ꯄꯨꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯉꯥꯡ ꯂꯩꯔꯅꯨ, ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ." ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯄꯣꯠꯌꯣꯝꯗꯨ ꯃꯨꯜꯂꯤ꯫
ꯈꯨꯠꯇꯒꯤ ꯍꯦꯛꯇ ꯃꯨꯜꯂꯤꯅꯤ ꯅꯪꯁꯤꯗꯤ ꯑꯗꯨ ꯅꯨꯄꯤ ꯏꯃꯥ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯅꯤꯀꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩ ꯁꯨꯕ ꯑꯔꯦꯝ ꯁꯔꯨꯛꯀꯤ ꯂꯩꯔꯛꯂꯨꯕ ꯍꯥꯏꯗꯨꯅꯤ ꯅꯃꯥꯅ ꯁꯥꯎꯈꯤꯅꯤ ꯀꯥꯏꯅꯁꯨ ꯄꯥꯈꯠꯂꯤꯌꯦ ꯑꯩꯗꯒꯤꯗꯤ ꯅꯪ ꯅꯃꯥꯅ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕ ꯐꯔꯦ ꯐꯔꯦ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤꯅ ꯆꯥꯔꯣꯏꯌꯦꯕ ꯑꯩ ꯄꯤꯖꯅꯤꯡꯗꯕꯩꯔꯣ ꯏꯃꯥꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯁꯤ ꯂꯩꯔꯛꯂꯤꯁꯤꯕꯣ ꯌꯥꯔꯦ ꯈꯪꯉꯤ ꯅꯣꯏꯅ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯥꯔꯣꯏꯌꯦ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯁꯥ ꯌꯦꯟ ꯆꯥꯕ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯁꯦ ꯅꯣꯏꯅ ꯃꯅꯥ ꯃꯁꯤꯡꯗ ꯄꯤꯖꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯑꯁꯤꯗꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯆꯥꯕ ꯊꯛꯄ ꯐꯪꯗꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯁꯤꯒꯤꯕꯨ ꯌꯥꯔꯤꯁꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯊꯦꯡꯂꯅꯤ ꯆꯥꯛꯇ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯂꯦꯝꯕꯤ ꯃꯆꯨ ꯄꯩꯔꯝꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯁꯣꯟꯖꯍꯧꯏ ꯁꯣꯏꯗ꯭ꯔꯗꯅ ꯉꯁꯤꯗꯤ ꯂꯟꯖꯥꯎ ꯑꯃꯗꯤ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯁꯅꯥꯌꯥꯏꯅ ꯃꯃꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯨꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯦꯝꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯅꯝꯂꯛꯂꯤꯕ ꯃꯅꯝꯗꯨ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯅꯝꯅꯣ ꯅꯝꯂꯤꯁꯦ ꯀꯩꯅꯣ ꯁꯤꯅ ꯌꯦꯟ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯄꯥꯟꯗ ꯊꯣꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡꯂꯤ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯐꯝꯊꯈ꯭ꯔꯦ ꯁꯅꯥꯌꯥꯏꯗꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯂꯦꯝꯕꯤꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯨ ꯈꯨꯝꯂꯛꯏ ꯀꯥꯏ ꯊꯣꯡꯗꯣꯔꯤꯒꯦ ꯆꯥꯛꯈꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯍꯥꯏ ꯅꯨꯄꯤꯅ ꯉꯝꯕ ꯑꯁꯤ ꯅꯪ ꯀꯔꯤ ꯃꯇꯧ ꯎꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯑꯩꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯅ ꯁꯤꯊꯣꯛꯂꯅꯤ ꯈꯪꯂꯕꯅꯦꯕ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯅ ꯈꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯧꯍꯜꯂꯤꯕꯅꯤꯅꯦ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯝꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯩ ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤꯅ ꯉꯝꯕ ꯄꯦꯟꯗꯦꯗ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯑꯙꯥ ꯃꯣꯔꯥ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯞ ꯆꯥꯛꯑꯦꯗꯀꯣ ꯑꯩ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯅꯪꯕꯨ ꯅꯨꯄꯤꯅ ꯉꯝꯗꯦ ꯀꯅꯥꯅ ꯍꯥꯏꯗꯧꯔꯤꯒꯦ ꯂꯩꯀꯥꯏꯅꯁꯨꯅꯦ ꯃꯦꯝꯇꯣꯟꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯦ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯦꯅ ꯍꯥꯏꯅꯔꯕꯅꯤ ꯄꯦꯟꯗꯦꯗ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕ ꯍꯦꯔꯥ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯃꯥꯅ ꯉꯥꯡꯂꯤꯗꯣ ꯑꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯇꯥꯕ ꯁꯨꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯅꯇꯧꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯇꯧꯅ ꯀꯩꯗꯧꯔꯒꯦ ꯆꯤꯛꯀꯦꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯣ ꯆꯥꯅꯤꯡꯗꯅꯅꯦ ꯂꯩꯍꯜꯂꯤꯕ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯏꯃꯥꯗ ꯆꯥꯎ ꯀꯥꯏꯅꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯄꯥꯄꯨꯗꯕꯨ ꯊꯕꯛ ꯇꯧꯗꯦ ꯑꯩ ꯈꯥꯕꯩ ꯆꯦꯒꯞꯀ ꯄꯨꯟꯈꯤꯗꯦ ꯏꯃꯥꯒꯤ ꯌꯦꯟꯁꯥꯡ ꯇꯣꯉꯥꯟꯅ ꯊꯣꯡꯂꯤ ꯈꯥꯕꯩ ꯆꯦꯒꯞ ꯄꯨꯟꯒꯦꯔꯥ ꯄꯨꯜꯂꯣꯏꯔꯥ ꯑꯩꯒꯤ ꯌꯦꯟꯁꯥꯡ ꯇꯣꯉꯥꯟꯅ ꯊꯣꯡꯒꯦꯔꯥ ꯊꯣꯡꯂꯣꯏꯔꯥ ꯆꯥꯛꯈꯨꯝꯗꯕꯨ ꯁꯥ ꯌꯦꯟ ꯊꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯖꯤꯜꯂꯛꯇ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯂꯥꯏ ꯂꯩꯕ ꯉꯝꯂꯔꯣꯏ ꯂꯥꯏꯅ ꯇꯥꯟꯁꯤꯜꯂꯛꯂꯅꯤꯅꯦꯍꯦ ꯍꯣꯏ ꯏꯄꯥꯝꯗꯣ ꯏꯃꯥꯒꯨꯝꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯦ ꯂꯥꯏꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯥꯏꯔꯗꯦ ꯋꯥꯇ ꯄꯥꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯥꯟꯖꯩ ꯂꯥꯏꯅꯤꯡꯕꯤ ꯏꯃꯥꯅ ꯍꯦꯟꯗꯦ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯁꯥꯖꯥꯕꯤ ꯃꯐꯝꯁꯦ ꯅꯣꯏ ꯅꯄꯥꯝꯗꯣ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯅꯪꯒꯤꯅ ꯄꯨꯔꯩꯕ ꯄꯣꯛꯂꯤꯕ ꯅꯃꯥꯅꯦ ꯏꯊꯛꯀꯥꯒꯦ ꯈꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯈꯥꯗ ꯅꯪ ꯂꯩꯒꯗꯕ ꯈꯪꯂꯦꯗꯅ ꯁꯅꯥꯌꯥꯏꯅ ꯌꯥꯔꯤꯃ ꯅꯪꯁꯨ ꯀꯣꯛ ꯆꯥꯔꯣꯕ ꯅꯨꯄꯤ ꯅꯪꯁꯨ ꯆꯥꯎꯔꯅꯨ ꯆꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯁꯦꯕ ꯑꯩꯗꯤ ꯆꯥꯔꯣꯏ ꯅꯣꯏ ꯍꯥꯎꯅ ꯆꯥꯍꯧꯔꯣ ꯆꯥꯛꯈꯣꯡꯒꯗꯣ ꯇꯨ ꯆꯥꯎꯅ ꯍꯨꯞꯄꯨꯅꯦ ꯑꯗꯨꯅ ꯄꯛꯆꯩꯅꯦ ꯅꯪꯗꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯍꯟꯗꯣꯛꯑ ꯁ꯭ꯋꯥꯏꯗ ꯃꯊꯠꯇꯨ ꯊꯠꯅꯅꯨ ꯑꯩ ꯗꯥꯎꯒ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯂꯦꯝꯕꯤꯁꯨ ꯁꯥꯎꯅ ꯍꯥꯏꯍꯧꯔꯤ ꯑꯩꯕꯨ ꯁꯥꯖꯥꯕꯤ ꯀꯥꯏꯅ ꯅꯨꯄꯥ ꯑꯩꯒꯤ ꯃꯆꯤꯡ ꯂꯥꯛꯂꯒꯦ ꯅꯃꯥꯁꯦ ꯃꯁꯝ ꯐꯣꯏꯔꯒꯦꯗꯣ ꯏꯃꯥ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯇꯥꯒꯦ ꯇꯥꯁꯅꯨ ꯅꯪ ꯅꯃꯥꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯀꯤꯗ꯭ꯔꯗꯤ ꯅꯪꯅ ꯈꯪꯗꯕꯩꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯔꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤꯅꯦ ꯑꯩ ꯁꯤꯡꯀꯥꯏꯕꯛꯇ ꯇꯥꯟꯅꯗꯨꯅ ꯀꯟꯕꯒꯤ ꯆꯩꯅꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯌꯦ ꯅꯨꯄꯤ ꯍꯅꯨꯕꯤ ꯃꯥꯅ ꯑꯩꯗꯒꯤ ꯀꯌꯥꯝ ꯍꯦꯟꯗꯣꯔꯤꯒꯦ ꯌꯥꯔꯦꯁꯦ ꯅꯨꯄꯤ ꯆꯥꯛꯇꯝ ꯆꯥꯔꯣ ꯏꯟꯁꯥꯡ ꯍꯥꯎꯋꯤꯅꯦ ꯏꯟꯁꯥꯡꯁꯦ ꯍꯥꯎꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯈꯟꯖꯔꯕꯅꯤ ꯌꯦꯟꯒ ꯂꯣꯏꯅ ꯑꯣꯛꯂꯦ ꯄꯦꯜꯂꯦ ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯇꯅꯤ ꯆꯣꯡꯁꯤꯟ ꯇꯧꯗꯣꯏꯁꯤ ꯍꯅꯨꯕꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯣ ꯅꯃꯥꯁꯦ ꯅꯨꯡꯁꯤꯗꯕ ꯃꯥꯅ ꯂꯥꯏꯅꯤꯡꯕꯗ ꯀꯅꯥꯅ ꯊꯤꯡꯒꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯔ ꯌꯦꯡꯅꯁꯤ ꯍꯥꯏꯕꯅꯤꯗ ꯅꯪꯁꯨꯅꯦ ꯅꯃꯥꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯂꯤꯌꯦ ꯑꯩꯅ ꯁꯛꯗꯤ ꯏꯄꯥꯝ ꯆꯠꯆꯈꯤꯅꯤ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏ ꯀꯩꯗꯧꯔꯒꯦ ꯈꯠꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ ꯍꯣ ꯍꯥꯏꯕꯤꯌꯣ ꯍꯥꯏꯗꯤꯌꯦ
ꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯁꯟꯖꯥꯕꯤ ꯑꯐꯥꯎꯕꯤ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗꯦꯕꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯅ ꯃꯇꯣꯟ ꯊꯣꯛꯂꯛꯏ ꯃꯦꯝꯇꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯦꯝꯇꯣꯟ ꯅꯨꯃꯤꯗꯥꯡꯗꯨ ꯑꯗꯨꯃꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕꯅ ꯅꯤꯡꯊꯤꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯤ꯫ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯩ ꯁꯖꯥꯕꯤꯌꯥ ꯈꯪꯉꯤꯅꯦꯍꯦ ꯅꯀꯣꯛ ꯅꯔꯨꯗꯨ ꯅꯤꯡꯊꯤꯅ ꯅꯥꯟꯊꯗꯨꯅ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯟꯗꯣꯛ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯆꯠꯀꯦ ꯃꯥꯡꯒꯣꯜꯒ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩꯕꯨ ꯁꯖꯥꯕꯤꯅꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏ ꯀꯥꯏ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯑꯩꯗꯅꯦ ꯄꯪꯉ ꯍꯧꯔꯛꯀꯅꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏꯀꯣ꯫ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩ ꯇꯧꯅꯨ ꯇꯧꯅꯨ ꯑꯩꯁꯦ ꯃꯦꯝꯇꯣꯟꯅꯤ ꯃꯦꯝꯇꯣꯟ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥ ꯌꯥꯝ ꯐꯨꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ꯫ ꯁꯕꯥꯟꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯣ ꯐꯨꯖꯔꯣꯏ ꯐꯨꯖꯔꯣꯏ ꯂꯩꯀꯥꯏ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯤꯡꯅꯅꯦ ꯑꯃꯨꯛ ꯑꯩꯕꯨ ꯃꯅꯦꯝꯐꯨꯕꯤ ꯃꯃꯧ ꯍꯥꯏꯍꯟꯒꯦ ꯍꯥꯏꯔꯣ꯫ ꯁꯅꯥꯌꯥꯏ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯥꯎꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯏ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯕꯣ? ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯝꯈꯠꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯅꯇꯨꯁꯦ ꯋꯥꯔꯛꯎ ꯃꯥ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯗ ꯂꯥꯛꯂꯗꯤꯅꯦ ꯃꯥꯅ ꯁꯤ ꯍꯥꯏ ꯑꯩꯅ ꯁꯤ ꯍꯥꯏ ꯑꯃ ꯇꯧꯔꯅꯤ꯫ ꯈꯠꯅꯕꯁꯦ ꯑꯩꯅ ꯍꯧꯕ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯏꯃꯥꯒꯤꯁꯦ꯫ ꯍꯧꯕ ꯍꯧꯗꯦ ꯍꯥꯏꯒꯦꯔꯣ? ꯍꯦꯔꯥ ꯑꯁꯤꯗꯤ ꯋꯥ ꯌꯥꯝ ꯀꯥꯏꯔꯛꯇꯣꯔꯤꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯂꯒ ꯑꯩꯅ ꯈꯠꯅꯕ ꯍꯧꯕꯁꯨ ꯇꯥꯍꯟꯕ ꯑꯩꯅꯦ ꯑꯩ ꯂꯥꯟ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯇꯥꯗ꯭ꯔꯗꯤ ꯅꯣꯏꯅ ꯉꯔꯥꯡꯁꯨ ꯑꯩ ꯆꯔꯥ ꯍꯦꯜꯂꯜꯂꯦꯗꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ ꯅꯁꯥ ꯁꯦꯡꯗ꯭ꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯈꯠꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ? ꯑꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩꯁꯦ ꯃꯥꯡꯉꯤ ꯑꯁꯤꯅꯤꯅꯦ꯫ ꯐꯔꯦ ꯐꯔꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯤ ꯏꯃꯥꯁꯦ ꯑꯃꯥꯡꯕꯤ ꯅꯃꯧ ꯑꯩꯅ ꯃꯥꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯦꯝꯇꯣꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯃꯧꯅ ꯁꯣꯛꯇꯅꯕ ꯆꯦꯟꯅ ꯆꯦꯟꯅ ꯃꯆꯥ ꯁꯅꯥꯌꯥꯏꯗ ꯍꯥꯏꯔꯤ꯫ ꯍꯥꯏ ꯅꯇꯨꯁꯤ ꯐꯥꯖꯤꯜꯂꯨ ꯑꯩꯅ ꯁꯣꯛꯍꯜꯂꯛꯀꯅꯤ ꯃꯥꯡꯉꯤꯅꯦꯍꯦ꯫ ꯑꯃꯨꯛꯀ ꯁ꯭ꯋꯥꯏꯒꯦ ꯍꯅꯨꯕꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯃꯥꯡꯊꯣꯛꯇꯅꯗꯤ ꯇꯣꯛꯂꯣꯏ ꯑꯩ ꯃꯥꯡꯉꯤ ꯍꯥꯏꯕꯕꯨ ꯃꯥꯡꯉꯤ ꯍꯥꯏꯕꯅꯤ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯃꯨꯛꯀ ꯁ꯭ꯋꯥꯏꯒꯦ ꯑꯁꯦꯡꯕꯤ ꯏꯃꯥꯒꯤ ꯅꯕꯨꯛꯇ ꯑꯃꯥꯡꯕ ꯊꯤ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯀꯥꯎꯕꯤꯅꯨ꯫ ꯁꯅꯥꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯇꯣꯛꯂꯕ ꯅꯨꯄꯤ ꯅꯪꯕꯣ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯔꯒ ꯂꯩ ꯅꯪꯅ ꯑꯉꯥꯡ ꯍꯩꯗꯨ ꯇꯥꯔꯦ ꯈꯔ ꯍꯜꯂꯨꯕ꯫ ꯅꯪꯁꯨꯅꯦ ꯅꯃꯥ ꯑꯁꯦꯡꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕꯅꯦꯕ ꯏꯃꯨꯡꯁꯤꯗ ꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩꯌꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤꯌꯦ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯐꯠ ꯂꯥꯎꯅ ꯃꯁꯥꯐꯥꯎ ꯁꯦꯡꯗꯣꯛꯇ ꯃꯄꯥ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯤ꯫ ꯁꯅꯥꯌꯥꯏ ꯂꯦꯝꯕꯤꯕꯨ ꯈꯥꯝꯃꯤ꯫ ꯅꯨꯄꯤ ꯉꯥꯏꯈꯣꯃꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦꯕ꯫ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏ ꯅꯃꯥꯅ ꯆꯥꯃꯟꯅꯔꯒ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯣꯏꯌꯦ ꯑꯩ ꯃꯐꯝꯁꯤꯗꯅꯦ ꯏꯀꯣꯞ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯣꯏ꯫ ꯅꯨꯄꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯌꯥꯏ ꯃꯃꯥꯗ ꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯅ ꯄꯥꯜꯂꯣ꯫ ꯑꯁꯤꯕꯨ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯨꯕ꯭ꯔꯣ? ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯤ ꯀꯩꯅꯣ꯫ ꯆꯠꯅꯕ ꯊꯕꯛꯇꯤ ꯏꯃꯥꯅ ꯁꯤꯜꯂꯒ꯫ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ ꯏꯌꯥꯗ ꯆꯥꯗꯧꯕ ꯄꯣꯠ ꯆꯥꯗꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯃꯥ ꯑꯩꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯕꯅꯤꯅꯦ ꯅꯪ꯫ ꯏꯃꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯇꯨꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯣ ꯃꯣꯏ ꯄꯥꯕ ꯅꯪ ꯌꯥꯎꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗ ꯃꯃꯥ ꯃꯄꯥ ꯁꯥꯗꯨꯅ ꯋꯥꯅ ꯌꯣꯛꯂꯛꯄ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩꯗꯒꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤꯕꯨ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯆꯥꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯎ ꯂꯥꯛꯑꯣ꯫ ꯏꯃꯥ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯄꯥꯕ ꯀꯧꯗꯨꯅ ꯀꯥꯟꯅꯔꯣꯏ ꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯣꯏ꯫ ꯏꯃꯥꯅ ꯄꯥꯕ ꯀꯧꯗꯨꯅ ꯀꯞꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯃꯧ ꯋꯥꯔꯧꯍꯟꯕ ꯌꯥꯗꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯗ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯍꯧꯕꯅ ꯐꯩ꯫ ꯃꯥ ꯑꯩ ꯆꯠꯂꯦ ꯅꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯍꯥꯏ ꯃꯍꯥꯆꯟꯗꯥꯟ ꯅꯪ ꯆꯠꯍꯜꯂꯒꯦ ꯍꯜꯂꯛꯎ ꯅꯪ꯫ ꯃꯥ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯏꯁꯨꯒ ꯂꯩꯇ꯭ꯔꯦ ꯅꯥ ꯌꯥꯝ ꯑꯣꯏꯔꯦ ꯆꯠꯂꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯈ꯭ꯔꯤ꯫
Macha oiba maso angakpani. Imatumdagi chawnaba yoglakpa mama magi minungsi karisu leita. Magi nupi na pumnamang ni kanna. Mama mabu hundoklam magi nupigi matung inkri. Asira mama oibi kayana machasingbu chawnaba yoglakpagi mahay haibado. Makoidi macha masu leiraklaroidra. Makoy gi mama mapana phangliba chaina. Makoy sunong maphangloi hainingai leite. Aduna tungda ningamdaba pokdringai. Mama mapa oibasingbu luna tahobana yaifagani. Asumna satkriba machabu uraga memton chonjahawi. Mashibo aina thabum tara naupuduna pokhiba ichaduniko. Somdana lembi saunu lakpana mapam yoraklami. Samangdagi mamabu lakaw kaurami. Ima tadabrai na kaurise. Ima Machana kauribadu tabada yaima mapana thuklaktuna hairi. Icha lembi kaido sumangda laudrusu yumda kokchanglakpa yadro. Baba ima di kai chakrino ayo angan basida. Maningda iruzahauribanine. Laglani nati nangbu kai hainingge ngantana sida lakpabo. Maram leitradi lakpaga yadrabo. Yai kaido yaroidrino mafamsisu nangina yumnine. Tombi imungdai thuklaktuna hairi. Kadai icha lembi lai haidai. Imagi bema nangbo asidasu khara toina launia. Yamna lapasu natia. Ima ngasidagidi imagi nakta sum leiradobani. Machagi wadu tabada mapa mama anido ngayhak yengnai. Aduga tapna tombina hairi. Karigino adudi yumga khatnabro. Sanayayna kai hairino. Kaisa haide. Aduga karigino ba kanana kai hairaklina ichada. Ima thik tawkene. Yaimana ihe mama nungai khidreda nangse. Jalembe kaidonai ipado singna tam. Ima baba ayumduda suklai lehningdre hanba ngamlaroi. Adubu karigino haiba maram ama leiramnidana leitabro. Leiriba hanubida aiga mot yam tinade. Haima adumaina hainuni he ima hayunia. Ima nang aina tamliba pause taningdabra. Hairo namana kaidoraba. Imana ay ubiyade isauda langduda suklai khatnaba yam hawi. Inamanabo adumna hek tawbrania. Adu nangna kaidobaino inamana nganglide. Ima aiga mot yam tinade. Imungduda aina tawningba thabak amata ining tawba phangde. Adu tawba yai adu tawba yade. Phari adu ai ngamnaba chatlageba. Adudagi hendoktuna chaba thakpada phawne hek thingi. Lainingli bani haidana inchang thongbabu maroina ko pitang thangna thongi. Adudabu kanana chaba ngamdawrige. Ngarangde ai sawningdana imungda yen thonglaga hek chathokpa. Haima imongda phawba sanga pusinba yadaba naniyamduda chakhomda yen pusilaga thongnaga charibani nang. Ngarangdi lanjaw ma tawramlani ai khangle. Chaake haina charibani kayang kuide sadrisa jinlega tu chomle. Nati adabu inamana kaim haidromi. Kaide haidabano aida khatnaba hawramlaga chak chadabi tumba tum chakre. Haimai pima nang boy gi ichaduni kwa. Ima nang suyauna moigi mi chang labadiba. Manai bu sajabi amangbi kay hairibani ngasi. Adusu tumba hek hawgalakpaga. Yengo isa paw sengdokta bilaklibani. Ai su khalin phiba mama tawraga la haidana. Ima khoindongnaga sawninglaga lakpan. Ngasi nang doina loina tainarakani ko. Haina ngangnaringai matamduda sanayai thonggaldagi magi nupi lembibu kauduna changlei. Lembi nang se othokna yangna chatpajani ko. Tanabaga phangde. Nang asida kaidaw laklibano. Namagi bi changyam changdai. Namaga sum lehaw yadro. Aigi tong kaidaw ilagli. Nang chakraga kamaina ni yumduda nungaina lehawdoino. Lembi machu paithoktuna lei. Anidugi matawduda tombina tapna hairi. Sanayai nangbu nangi nupi lawba laklibro. Inembo aisu aigi nupi gitong inaraklibani. Mana leiba mafamda aisu leigen lakliba. May baba tawrisi yengmani. Mama asonbidubu hundoklamlaga. Magi nupi ni heli haidana. Nupi gitong ilakliba senuksidra. Asigamba icha nupa pukhawdabasi. Aidi othongna iraiba phakreda. Os inembo ki watasidi ikai he. Ikairunu. Ajomba haibadabu karigi ikaiba. Ha aina haise kaida soy. Hayune. Ado nang yomsida yawong indawribanine. Kari di purai. Ichana luhongkibada. Aidi kari no yamna hapkibanida. Kaimta puraktrabro. Inembo ngaiko.
ꯅꯪꯒꯤ ꯏꯅꯦꯝꯄꯣꯛꯇꯣ ꯀꯧꯔꯛꯀꯅꯨ ꯑꯩ ꯀꯌꯥ ꯍꯩꯅ ꯐꯥꯠꯇꯦ ꯏꯃꯥ ꯁꯨꯝ ꯀꯧ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯎ ꯏꯃꯥ ꯌꯥꯑꯣꯡ ꯏꯟꯕꯁꯦ ꯀꯔꯤꯒꯗꯤ ꯄꯨꯅꯒꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯍꯔꯦ ꯇ ꯍꯔꯦ ꯁꯤꯗꯤ ꯐꯖꯅ ꯆꯨꯔꯦꯗꯅ ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯐꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ ꯅꯪꯁꯦ ꯌꯨꯝ ꯍꯣꯒꯥꯏꯕꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯏꯃꯥ ꯑꯩꯅ ꯀꯅꯥꯒꯤ ꯌꯨꯝ ꯍꯣꯒꯥꯏꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯨꯝ ꯍꯣꯒꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯁꯦꯝꯖꯤꯜꯂꯤꯔꯥ ꯍꯥ ꯏꯆꯥꯅꯤ ꯀꯥꯏꯅ ꯀꯟꯈꯠꯆꯔꯣꯏ ꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯌꯥꯔꯤ ꯇꯣꯛꯂꯣ ꯌꯦꯡꯉꯣ ꯏꯄꯥꯒꯤ ꯂꯦꯝꯕꯤ ꯏꯄꯥ ꯋꯥꯍꯩꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯎ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯪꯗꯤ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯏꯃꯨꯡꯗꯨꯒꯤ ꯑꯐ ꯐꯠꯇ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯐꯅ ꯆꯠꯂꯦ ꯑꯐꯕ ꯑꯣꯏꯅꯤ ꯐꯠꯇꯅ ꯆꯠꯂꯦ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯅꯪ ꯑꯃ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯪꯍꯟꯗꯧꯔꯤꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯅꯦꯝꯗꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯏꯆꯦꯗꯨꯁꯨ ꯑꯗꯨ ꯈꯪꯅ ꯐꯠꯇꯕꯗꯤ ꯃꯥꯟꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯖꯩ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝꯅ ꯈꯥꯏ ꯃꯁꯤꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯊꯛꯅꯤꯡꯕꯗ ꯊꯛ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄ ꯏꯆꯥꯒ ꯃꯣꯠ ꯇꯤꯟꯅꯗꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯏꯄꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯄꯥꯕ ꯇꯨ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯥꯟꯕ ꯑꯃ ꯂꯩꯔꯤ ꯅꯇꯣꯝꯇ ꯄꯣꯛꯄꯅꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯤꯡꯂꯨꯕꯗ ꯅꯪ ꯁꯥꯎꯔꯤ ꯕꯥꯕꯥ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯏꯆꯥꯂꯦꯝꯕꯤ ꯑꯗꯨ ꯈꯪꯅ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯁꯣꯏꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯅꯪꯅ ꯅꯤꯡꯂꯨꯕ ꯈꯜꯂꯨꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯩꯕ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗꯕ ꯑꯁꯤꯅꯅꯤ ꯄꯥꯕꯅ ꯍꯥꯏꯅꯤꯡꯕꯗꯤꯅꯦ ꯃꯤ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦ ꯑꯗꯨꯒꯨꯝꯅ ꯌꯨꯝ ꯑꯃꯒꯁꯨ ꯂꯣꯟꯆꯠ ꯃꯥꯟꯅꯗꯦ ꯅꯪꯅ ꯑꯁꯤꯗ ꯅꯅꯤꯡ ꯇꯧꯕꯗꯣ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗꯗꯤ ꯇꯧꯕ ꯌꯥꯗꯦ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏꯗꯨ ꯁꯥꯒꯗꯕꯅꯤꯅꯦ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯕꯨ ꯀꯤꯅ ꯂꯨꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯕꯥꯕꯥ ꯅꯆꯥ ꯉꯁꯤꯗꯤ ꯃꯤꯠ ꯄꯥꯡꯂꯤ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯑꯩꯅ ꯏꯅꯦꯡꯒꯤ ꯃꯐꯝꯗ ꯇꯧꯔꯨꯔꯤꯕꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯒꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯁꯅꯥꯌꯥꯏꯅ ꯅꯨꯄꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯕ ꯅꯍꯥꯟꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯗꯤ ꯊꯣꯛꯂꯤꯕ ꯂꯥꯟꯁꯦ ꯊꯣꯛꯂꯣꯏꯗꯕ ꯁꯅꯥꯌꯥꯏ ꯄꯥꯕ ꯏꯕꯣꯛ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯍꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯕ ꯇꯝꯃꯨꯅꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯁꯦ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕꯤꯗꯕꯅꯤ ꯅꯤꯡꯊꯤꯅ ꯍꯥꯏꯅꯗꯕꯅꯤ ꯃꯤꯃꯥꯡ ꯊꯣꯛꯄꯗꯁꯨ ꯂꯦꯝꯗꯕꯅꯤ ꯀꯧ ꯒ꯭ꯌꯥꯟ ꯇꯥꯎ ꯄꯥꯕ ꯑꯩ ꯃꯇꯨꯡ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛꯇꯣ ꯆꯥꯔꯒ ꯆꯠꯂꯨ ꯅꯨꯄꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯆꯠꯄꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯔꯣ ꯏꯆꯦꯗꯨ ꯋꯥꯔꯧꯔꯝꯂꯒꯅꯤ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯜꯂꯨ ꯍꯣꯏ ꯃꯣꯏ ꯄꯥꯕ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯨꯡꯊꯤꯜꯋꯥꯏꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯌꯥꯏꯗꯨ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯦꯝꯇꯣꯟꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯏꯅꯝꯃ ꯑꯩ ꯂꯥꯛꯂꯤꯌꯦ ꯅꯆꯥ ꯅꯃꯧ ꯊꯤꯟꯕ ꯇꯣꯝꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯐꯛꯁꯤꯗ ꯐꯝ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯇꯣꯝꯕꯤ ꯐꯛꯇꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯑꯄꯪꯕ ꯅꯆꯥ ꯅꯃꯧꯅ ꯂꯪꯖꯈꯤꯕ ꯃꯔꯥꯟꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯏꯅꯝꯃ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏꯌꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯅ ꯆꯨꯝꯃꯤ ꯈꯜꯂꯨꯕꯅ ꯏꯃꯥꯕꯨ ꯐꯠꯇꯅ ꯎꯔꯨꯔꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯃꯧꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯏꯃꯥ ꯏꯃꯧꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯁꯨ ꯂꯥꯜꯂꯤꯕꯅꯤ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯒ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯒꯗꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯤ ꯉꯁꯤꯗꯒꯤ ꯏꯃꯥꯁꯨ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯔꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔ ꯃꯥꯕꯨ ꯅꯤꯡꯖꯔꯒꯦ ꯏꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯧꯅ ꯁꯅꯥꯌꯥꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯁꯤ ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ